Chief Minister oina thobubirba yumnang khemchana khoi lamdam asida license kan gi mkhoi masing se duki mati hengatpana maram oiraga khoi masi niom chumna pari bra kari karma mongda pari bano khoi thigalagani haiba gi su khoi ngarang khoi assembly da ju hai khre khoi gi Kaching district ki manung chana leiba khoi gi Tezpur haina khangnariba kairak Muslim amadi Tezpur ani gi karakta mihathina hatok piramawa khoi gi chinga kam malengamba chahi yankhai ma thoi gi mihata khoi chenabani haiba khoi gi 7 IRB की पर्सनल नम फारे है ngarang ase khoi Tezpur awang laikai da thoning da ba thodo khoi mob sagat pa ama khoi thokiba leire adu masi gi matang na khoi fagaliba mi asi state asi gi oiba khoi thabak tawriba thabak puriba state service da thabak yawriba mi oi amani oja masi khoi nuaina daba leiba oisano ma oisano is ai gi ikutta khulai paire haiduna hana nuaina daba leigiba oiba taraga su khulai paire haiduna khudak ta live attempt tawai si khoi lu gi matung inati masi masi hak pachairak pibam thokpra haina so khoi thamjari aduga masida khoi gi chenari ba mioi asi maha khaktana khoi laga masida thodok thopam sida maha khaktana laga nungmai kapam badi natte adubu maha asi fara matungda kari karam investigation chathari bage haibadu kari karam wahang pahang tauri bage haibdu ngasi asi khoi khangba sungam magani haina so khoi achoba thajaba su leire aduga masida mahakna Sinarami Kulai as Masagi, Oidoribra, Natraka Atopami, the higher Toroka, Waiba, Oidoribra, even Karima, Wairam, but Topo Eragana, no may Pitomi Bamapu, Hybatare Mahana, Pangaduriba Seraxina, Karikarambo, Oigadoribano, Aduga, Yumsida, Okogi, Mahaki, Victim Oriba Maki, Lehoriba Matumasa Singda, Karikaramba, State Sigi, or Sakazina, Kari, Miang Changbig, and Hados, Hanover Karimutamini, was a license can Pire Hadonakoi, Muibongi, Punsibu, the Kuta live attempt over Sekogi, Masitana de Habatam, Masi, Karimutamini was a hundred. Akoina masi am eke matungina mana torobo pot mayam lan washing to the magi pom to cheraxi am chawna dum leigani maram di am eke matungina akoina am license pi washing se masi akoina amadagi amada transfer to yaba pot nate but particular oina se angon the pirasu natraga gi so the pirasu adugi potu rai so isana madu isagi safety gi isagi kenogi damukta pai bani seng haiga the safeguard gi damukta sidai stai akoina mana license mak oramaga su natraga magi service ki sina ba pot oramaga su yana phrakta pot amani Masi Equina, Haujik civilians sing the Equigi no Mibrel Matur on Zalakos, Equin terrorist sing a tow, may have the Haudana, Equi civilians sing a Marakta Sudum, Equi Tashing Masagi, Magi defense skin and a lorry by Equigi arm license sing se, Sandok no put man, but what no lak would do Garangan assembly the Honorable CM Kemchana Pukalaga, arm license is among review that was checked to Matota and a Punto Kibale. Hariba Malengamba, Mishigi Matang, the Equation assembly floor, the Equita Singna, Kanogi Sunu, Esigi, Emile, Kanoda. Tamuran chit bukhalaki ba pot ikoi taja howi adu taja adugi bukhalaki matung ikoi koi dana numitu makta da orama ne ikoi dum ikoi gi 7 IRB da thabak to buni haiba salam oken haiba orama ne ko maxi CDO da Kaching de attest to lai bune tai maxi mayum dagi ra dai locality dai koshela phabra fare haiba pot amodi phange anu hujik si tasengna hujik salam gi oken haiba nu pa je phara bani na malem ngambagi misida salam oken ji singna ba yaina suspect to buni sabchana ma accused person duni ma culprit to high with Makti, Housing Maki and a police case, site issue, Aruga, even any media sources sing the high with the lately. Aru, Aquina hygienic with the Manipur say, Quena, the Shang Haragadi uniform the Labiriba Kangu sing in particular in Harakan, the Koisidio, the Etiestro labor sings the Ayamba, Hibtare, Yam the Saktakatba, Mayanga, Unavia, the way port man, Bamukati Prazasing, attestment later of Potse. I am at the Ulago, Equina, Mamangi, Congress Kimatum, the day, Equina, fake arrest, fake encounter. Mayama Tangni, Adubo BJP Gimatam, the Krapagre, Haramagazo, who is still BJP Matam, the Adubo Sidasu, Amuksumba Horok Pahivasi, Quenimio Gipun Sisi, Sanga, Amane Henamaman Yamaki, Mong the Lapagi, and Nasser to Koyaduma, Mio Karanadum Chendanbani, Uniform Chendaman, Lawi. Adona, Masita Equina, who's Yam Spidio, action nama koi chapchana masigi kano si tanaraga park popot hai base masai se koina kana involve wi kana kari marum gi damukta malem ngan ba halibano malem mama mabai nungai na dribasi natra mun nungai na dri kari marum gi no karai de wahan do wahu do orak pano hai bu di ngasi hayang sida soina pot amalang nan jin amadi tholak kare na khali adna shumba yamna valid oidaba koi license koi asaba handak license asaba pairaga to mayam amasu koi lalulu singi mingdadi phai adu madu lalulu singi asengba kedar oigadoribra natragana madu geng khopu oigadoribra sumaina license asaba phai si to habasu mayam ama nomai purami habasu dum thengadabdi natte adubu ikoi gi lamdam asidati ikoi gi ningtam lalo ihogi adugumba achauba
pressure masu praja miyam da dum leitaba nateba haibdi khulai paiba singi makhoi gi movement mayam ama tawbani na makhoi chu makhoi gi ngamna ba chatna ba honarakpa matam da tongan ba lalong kan tongan ba plan policy mayam dum silam gani sidai sidai khoi ngarang na han su even police constable oibo ama ta sengna lalholup amagi keno oira me haina phai na dum hapa yaweba amna sidi police oibi ai civil tabak tawbi ai individual icham chamna common people oibi ai marak tagi lalholup singa samna ba lalholup ki mateng pang bona traga lalholup yaw ba hai basi khoina sina si yaw sin taw hai basi yam lu ba khang da pot amadi lei aro manipur thoi ba conflict crisis sigi matungina khoi handak si khulai si civilian me am zu pai raga khoi imale ba iramdam ipurup izati si kanjagadawni haina tawruba me am yaw bunina swai ji khoina wakhal ji chu gi ba kot ke ba nongmai pai bagi makhoi masada nonghai ba phauja ba hai gadra traga nongmai du lana misuse tawga sum sina gi ba khara sum yaw budagi maning samdaw ba hai gadra smain tawi adubu da chengna paktak na youth mayam ama marup mapang mayam ama ahlaman mayam ama nongmai pai raga su even arambai tengol da yarum ba mayam sing ama leiri ba ko makhoi adum peacefully government nongmai thingat piro hai dum thingat ki intisana husi moi tawom thoko dum tawlei even husi len nong yam phuda dana taba awa ba tarabo singarang nan statement amu ui da chengna haraga di koi awana tarabo sing koi gi local unit sing makhoi gi leiri ba sing da paw bibiro koi angama mateng pangjagani haibana singba poina jingalera pangani yum sabini haiba wadi nate ko mateng pangje ko ken tholo aduna leiwa ki oiba thawak thorom tawba matamda thamoi sengna iramdam ifurup izati aruga warba tola taraba mayam bu kangani kaina tholok pasi section ama tam aram bai tengol natan leitrabra kaina khone hek monamrta haijari se kai gino hai kanda koi makhoi gi duty service dedication makhoi kathokpa mayam singsi urur kanda koi da makhoi na tawriba thawak thorom mayam singsi kanagum karan lana interpretation tawbudi yarom gani adubu machi lan manate koi ngakpi na ba senbi na ba masing wat padongna watraga su leirakpa matamda makhoi na chongtho ga imalaba iramdam ifurup izati gi damta tawba laring laison gi su kandabe ade na honarakpa then koi na nong pan da makhoi na tawriba mayam koi na sum udaba nate ba mayam singse koi na as in public general public amoina as an observer amoina aduga as an activist amoina chum ujaba matamda nunghai jaba thamoida phawba tawhaningba mayam ama tawba ngamna lakpodu mangphawna radra arambai tengol tawi kana haijabani ko swaida hayeng masigi singsida aina ujabani khajabani sumaina koina salam oken ko wa IRB gi 7 kaino IRB gi da CDO test to nupa jana hoji malengan ba koi kakching district ki tespur haiba koi gi karaki jaga do da sumaina hat khriba masigi mi si masin maram wara kanda hayeng even masida koina paramilitary forces kangde aduga any atop intelligence sources te kangde masi aram bai tengolas main tawina draga atop khulai pa group amagini kan nam harak pasu dum yaeba swai jida koina hairing na madugi potuna ama orakanda miyoiba koisi miyoiba amu oina isogi punsigi mamal se koi ka sulaitana khanbase masi thadokwa phai sumba mayam de koina mob justice sagatpa yung kai thugai ba mai thabara singba dum masi tawna horam dam te koi salam okeng gi dangarang adum mai makai kar thugai ha bude police mayam na timely intervene tawdagi madu di kalhore hai ko sumba singsi yare koi mana tawruga sumai mungungi innocent mama laiba machim manau natra mabamcha hoi nungai taba pen da vai budi asi bungdi phau gani masum basi tawhan janing de kitang wakal khandara kan aran bodo loki matungina cherak pi na hona ba hona riba sing da mateng pangchan badi je si khangde mang kai de du yum kai tugai ko kai basi any magi salam oken amadi hoji ki malem ngan bagi thodok si katana tana to bosim torok matam da su masidi yare goi thadok pa taw da bana phai ana khali han ais mai thamjaki okay oja sigi akoi marak sida kaigumba laita khogi kapiba misak chena taba ma ka chatmin nariba chenariba mi sing adagi then madru khulai supply toromiba misak tu owners mok haliba miduna magi lifetime oina ma bunsi chupa koi phadok piraga ko jela thamki basu yai other maga loiner mi mi sing dudi kari karamba koi tongan ma koi logi matungina kari karamba chera ka pirak yai magi negligence hai tare koi gi mana toruba aran ba sing magi negligence da ngasai gi contributory oiba pot hai tare aina aran ba thabam to kanda huran ba poyan ba ka hai ba do admaina mi si mi hat duda mata sing na chena ruba ta gari se ai gi thabak ta rai so chena ta rai so dum aina phangi punishment duga madugi organize oiba crime da dum chingaga punishment phum to bodum phangani non available oi gani ko aduga magi punishment quantum of punishment cam chaunu pirakani haiba pototi hauji ki lei ba magi investigation officer na ma thijali ba magi report magi case diary submission FIR dugi matugina submission torok dugi matugina su phangani aduga sidi total mother oirabani na magi punishment dudi non available di oirani aduga magi phado
ꯃꯇꯣꯛ ꯀꯌꯥꯝ ꯁꯥꯡꯒꯅꯤ ꯍꯥꯏꯕ ꯄꯣꯠꯇꯨꯗꯤ ꯃꯗꯨꯒꯤ ꯄꯣꯠꯇꯨ ꯍꯌꯦꯡ ꯃꯥꯒꯤ ꯄꯥꯅꯤꯁꯃꯦꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯤꯔꯛꯄꯗꯨꯗꯤ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯐꯪꯗꯕꯗꯤ ꯌꯥꯔꯣꯏ ꯆꯞ ꯆꯥꯅ ꯆꯦꯟꯅꯔꯤ ꯃꯌꯥꯝꯗꯨ ꯐꯪꯒꯅꯤꯅ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯣꯀꯦ ꯊꯥꯒꯠꯆꯩ ꯑꯣꯖꯥ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯕ ꯑꯩꯈꯣꯏꯒꯤ ꯊꯣꯛꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤ ꯊꯣꯛꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯊꯝꯕꯤꯔꯕ ꯋꯥꯐꯝꯁꯦ ꯌꯥꯝꯅꯁꯨ ꯆꯨꯝꯃꯤ ꯑꯩ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯔꯦ ꯍꯥꯏꯗꯨꯅ ꯑꯉꯝꯕ ꯑꯐꯥꯎꯕ ꯁꯥꯕ ꯑꯃꯗꯤ ꯃꯤꯔꯛ ꯇꯤꯟꯕ ꯃꯐꯝꯗ ꯈꯨꯠꯂꯥꯏ ꯁꯠꯄꯅꯆꯤꯡꯕ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩ ꯍꯥꯏꯗꯨꯅ ꯆꯦꯡꯕ ꯇꯥꯟꯖꯥ ꯌꯦꯡꯉ ꯁꯨꯝꯕ ꯇꯧꯕꯁꯤ ꯃꯁꯤ ꯇꯧꯕꯤꯒꯅꯨ ꯐꯅ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯕ ꯇꯥꯔꯒꯁꯨ ꯃꯅꯨꯡꯗ ꯅꯨꯡꯉꯥꯏꯅꯗꯕꯗꯨ ꯍꯌꯦꯡ ꯏꯃꯨꯡ ꯃꯅꯨꯡ ꯌꯥꯁꯟꯅꯕ ꯑꯃꯗꯤ ꯅꯤꯡꯉꯥꯏ ꯁꯪꯗꯥꯟꯅꯕꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯀꯥꯟꯗ ꯐꯕꯗꯨꯅ ꯃꯈꯜ ꯑꯃ ꯑꯣꯏꯔꯒ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯔꯦ ꯍꯥꯏꯔꯒ ꯂꯥꯏꯚ ꯑꯦꯇꯦꯝ ꯇꯧꯕꯁꯤ ꯃꯁꯤꯗꯤ ꯄꯥꯝꯗꯦ ꯐꯠꯇꯦ ꯌꯥꯗꯦ ꯍꯥꯏꯕꯗꯨꯅꯤ ꯊꯝꯕꯤꯔꯤꯕ ꯋꯥꯐꯝꯁꯤ ꯌꯥꯝ ꯊꯥꯒꯠꯆꯩ ꯑꯣꯖꯥ ꯑꯗꯨꯒ